Akashvani Imphal Wahengbam Rajesh na pau pajari ahanbada maroiba pau Pradhan Mantri Narendra Modi na hari laibak asida handak kumai haraugi matamda iramdamda sajaba potchei yonba amasung laibigi sang yamna wangki Rajesigi naha singbu santi gi dut digital lusingba sense maker amasung ganatantra gi mapu oinabigi lambi yanaba pandamda Congress na Youth Vision lisingani kuntra putokre Kunithoi suba ASEAN India Summit ngasdegi Malaysia gi Kuala Lumpur da hauragani amasung Bangkok Sagar sichilagliba nongnai nungsit montha hayeng phawda kansilaglaba yai mafam kyada high alert laukthokre Pradhan Mantri Narendra Modi na hairi laibag asida handak kumai haraugi matamda iramdamda sajaba potchei yonba amasung laibagi chang yamna wangki GST budget usopnasu miyamda hena kanahale Akashvani ki thongda haujiki mahaki mamangda sandokiba Pradhan Mantri ki chama kuntare suba man ki baat pungningi wa thoramda Shri Modi hai anoba GST reform asina laibag asigi miyamda chawna kanaba pire chanaba thawda chada tara hantakiba asida miyoi kyana nungaiba phongdorri Pradhan Mantri na hai जीएसटी बचत उत्सव को लेकर भी लोगों में बहुत उत्साह है। इस बार त्योहारों में एक और सुखद बात देखने को मिली। बाजारों में स्वदेशी सामानों की खरीदारी जबरदस्त तरीके से बढ़ी है। लोगों ने मुझे जो संदेश भेजे हैं उसमें बताया है कि इस बार उन्होंने किन स्वदेशी चीजों की खरीदारी की है। साथियों, मैंने अपने पत्र में खाने के तेल में 10% की कमी करने का भी आग्रह किया था। इस पर भी लोगों ने बहुत सकारात्मक रुख दिखाया है। साथियों, स्वच्छता और स्वच्छता के प्रयास इस पर भी मुझे ढेर सारे संदेश मिले हैं। Pradhanmantri na hai lu nanba amasung lu nanaba hotnaba haibagi matangdasu laibak asigi tongan mafamsingda anobo khongthang kya paikhatnaragli mangnai chahi asigi November 3 jati gi isai Bande Mataram chahi 150 suragani chahi 150 gi mamangda choktharaba mikha ponduna leiruraba Bharat macha singbu thawai hapnabagi damak Bankim Chandra Chattopadhyayna Bande Mataram asi ikibani English singa machanipan marfuda tarukta Gurudev Rabindranath Tagore isai asi ihan hana sakki Bande Mataram gi chahi chama surakpa asida thorong kaya leibak sinba thungna pangthoknaba sem sari Pradhan Mantri hai Bhagavan Birsa Munda gi mapok kumon numit November 15 bu Janjatiya Gaurav Divas haina pangthokani Mahangna leibak asigi ningtamba puraknaba tribal khunai gi damak makhoi gi hak gi damak tawrama thabak singthabada loiba nairoi Shri Modi hai Sardar Vallabhbhai Patel gi 150 suba mapok kumon thas gi 38 da pangthokadoriba asi yamna maru oiba numit amani manghai Sardar Patel na Bharat ki bureaucratic framework ki achetpa yumpham thonki leba ki amatoiba amadi apunba gi saktam sagatnabagi damak mahakna kanna honaki Pradhan Mantri hai lol haibasina chakotpa amagi chenabini Sanskrit lol na hairiba asi chahi lising kaya mapung phanaba thokdang logduna lakki Manipur Santi amasung nungsi chanana amato oina hingminaba haibasda nomoyoiba Youth Convention ama Manipur Pradesh Youth Congress Committee na sinduna Imphal gi Palace Compound leba Manipur State Film Development Society da pangtokli Thauramdu da MPCC ki President Kaisam Megachandra na Youth Vision lisingani kuntra puntoki Youth Vision lising kuntra asina Rise asigi naha singbo Santi gi dut digital lujingba change maker amasung ganatantra gi mapu oinabigi lambi yatpani Youth Vision lisingani kuntra na hari Manipur gi tungi lambi asi naha singdani amato oiba skill amasung akhang kanmana lamdam asibu Santi leiba chakotpa amadi khudongchaba kayamarum phangba lamdam ama ohenba ngamgani Manipur Congress Committee na Youth Leadership, Skill Development amasung Inclusive Growth ta ahema miyeng changduna English ingani kuntra phawda Manipur bu Santi leiba amasung chakotpa lamdam ama ohenaba honari Ngasigi thauramad aduda Indian Youth Congress ki National President Udoy Banuji Manipur Pradesh Congress Committee ki President Kaisam Megachandra amadi lusingba kaya saruk yaki Thauramadu wangang Youth Congress Manipur gi President Anan Wahengbam nahai lamdamasa Santi purakna bohonabada naha singi chawraba thokdang lai Shri Anan nahai Congress Party na appeal tokjaning bari aikoi Santi gi lambel thiminasi saukhat pahai base marom dom lakani amadi aikoi gi apunba gi saktam da yengsilakpa amadi pirakpa threat singase aikoi kamal laina thengnaminasi aduna SA youth aikoi na
ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯚꯔ ꯑꯣꯏꯒꯗꯕꯅꯤ ꯄꯣꯖꯤꯇꯤꯚ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯄꯤꯒꯗꯕꯅꯤ ꯅꯍꯥꯁꯤꯡ ꯑꯩꯈꯣꯏꯅ ꯃꯍꯩ ꯃꯁꯤꯡꯒꯤ ꯂꯝꯗ ꯑꯃꯗꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯁꯤꯟꯐꯝ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯩꯕꯥꯛꯀꯤ ꯑꯃꯗꯤ ꯇꯨꯡꯗ ꯍꯧꯔꯛꯏꯕ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯍꯣꯠꯅꯐꯝ ꯊꯣꯛꯏ Athletic Association of Manipur amasung Manipur running team na punna sindura ngasi Imphal gi Khuman Lampak Sports Complex ta minute 30 da kilometer 10 siengadaba lamjel pangthokre lamjel adu Youth Affairs amasung Sports ki Director Dr. Mayangbam Beto Singna lamthaki tabiriba pawasi Akash Bani Imphal degini Kunithoi suba ASEAN India Summit ngasdegi Malaysia gi Kuala Lumpur da hauragani mifamasi Pradhan Mantri Narendra Modi na virtual oina saruk yagani Mapanthoram Mantraloy hai Pradhan Mantri Narendra Modi amasung ASEAN laibak singgi lusingba singa ASEAN amasung Bharat ka lainariba mari gi matangda kupna khanabaga loinana Comprehensive Strategic Partnership mapangal kangkhan anaba wafong kya khanagani Paodun hai Bharat ki Ek is policy amasung Indo-Pacific vision gi maru eba yumbidi ASEAN laibak singa lainariba mari hena kangkat anbani Amaromda hayeng Kuala Lumpur da pangthokodriba kunsuba East Asia Summit Kendri gi Mapanthoram Mantri Dr. S. Jaishankar na Bharat ki mahut sinduna saruk yagani Bihar Vidhan Sabha Mikhal gi ahamba tangka kaloinana anisuba tangka ki board khombagi thabaksu khamthengna kalle ahamba tangka ki oina November 3 ta Vidhan Sabha Kendra chama kunmathoi da board thadanagani anisuba tangkakna Vidhan Sabha Kendra chama kunithoi gi November 13 da board thadanagani board masing November 13 da thigani NDA amasung Mahagatbandhan chungsinnaba kangbu singi star campaigner singna tongan mafam singda Mikhal gi meeting sing amasung rally sing pangthokli Akashbani Paumin hai Janata Dal United na Hanagi Mantri amasung MLA yauna mioi 13 dolgi mayokta thabak tawbugidamak tanthokre Haujik chathariba Sat Puja loiraba matung Mikhal gi thabak hena kangkhalakani haina panari Bangkok Sagar da sisilagliba nonglei nuksip montha ayeng pawbada kansilaglaba yai Med Bibhagna hai nonglei nuksit asina Andhra Pradesh si samudra khongbangi Kakinada leibabokpa numikki numidangda yeiraba yai Nonglei nungsit asina Andhra Pradesh, Odisha amasung Nongchup Bengal gi mafam kyada akanba nong chugani hari. Lagliba pung kunmarida Tamil Nadu gi awang thangba jila singda nong kanna churagani. Ngami sing thasi gi kumapan phawba samudra nga phaba chatanaba khangan kre. Maragasida Andhra Pradesh amasung Odisha sarkarna nonglei nungsit asi thenanaba thabak sing paikhatpa haure. Kendra ki Cabinet Secretary Dr. TV Somanathan na Sabhapati oiduna ngarang National Crisis Management Committee gi mipam pangthokki. Thasi gi kunithoi da hokdoki ba GST budget usapna leibak asigi nagarik kayamrum tongan ba lamsing da kanaba piri. Akashbani Paumin hai next generation GST reforms na haksegi lamda khudong chaba kayamarum piri. Masina hidak langthak khujukulai amadi tangai phadaba polam singi mamal hanthari. Hidak langthak singda hana chada tarani thoi tax loramba adu chada manga hanthare aduga hidak kontra taruktuna tax amata logdre GST hantharakpa asi diagnostic amasung ana layengda sel changbagi chang singthaningai oina hanthare Uparashtrapati CP Radhakrishnan numinigi Sicilis khongsakidamak ngasi Bharat thadolagani maki khongsa asdal ebak adugi Rashtrapati Dr. Patrick Harmini wasak lawbugi tharomda charuk yagani Uparashtrapati Kongsat Asiga Mari Lenana Mapanthoram Mantraloin Hai Uparashtrapati na Leibak Adugi Rashtrapati Oina Wasak Lauragadaba Dr. Harminbu Bharaki Mahut Sinduna Ikai Kumnaba Utpaga Loinana Leibak Anigi Marakta Leirakliba Sanglaba Mari Asi Hena Sesinanaba Wapam Kyasu Kanagani Panbayabadi Bharaki India's Vision Mahasagar gi Makada Sesilisu Yamna Marueba Mapang Ama Oiri Aroibida Marueba Pau Pradhan Mantri Narendra Modi na hari laibak asida handak kumai haraugi matamda iramdamda sajaba pochai yonba amasung laibigi chang yamna wangki. Raja sigi naha singbu santi gi dut digital lusingba change maker amasung ganatantra gi mapu oinabagi lambi yatnaba pandamda Congress na Youth Vision 2030 puthokre. Kunithoi suba ASEAN India Summit ngasigi Malaysia gi Kuala Lumpur da hauragani amasung Bangkok Sagar da sisilagliba nonglei nungchit montha hayeng phawbada kansilagba yai mafam kyada high alert lautokre Paulo Jare